ngasi phongkiba tungan manipuri se phongsing amasum thokiba thawdo wathoksingdagi maruoibe I pausing khongasaraga manipur top channel gi maikeidagi myamna thamjagi ahanbada khoirambal kaithel gi street vendor nupi singna makhoigi phampham piyu haiduna erang houkhre ngasi gi sahi taragi mamangdagi khoirambal kaithel street vendor singna awaba thengthang kya mayoknaduna kaithel phamba horakhiba du english singaniga taraga mapanda matamdugi lenga ki mahut Minister na thajaba pibadagi kaithel loina sidokhraba matung ngasi phawba street vendor singi phampham phangdabagi mayokta nupi sing erang houkhre hiramasigi matangda roadside vendor welfare association gi general secretary Kiran Balana phongdokhibada ngasidagi sai taragi mamangda street vendor singna kaithel phamduna imung manung puduna lakhibani masina miyoi kyagi punsibu thakpa masum hinghanbada yamna sauna mateng tawduna lakhibani adubu Mahut Minister na thajaba pibadagi English singaniga tarag mapanda sidokpa hawkhibani matamduna mari leinaba miyoi singdasu Mahut Minister na se thaduna khanki matamdudagi hauna plastic khanduna ima singna kaithel asi phamkhibani madugi matung corona na maram oiduna sahi ani hena kaithel asi phama phangdana lakhi lairabu khunaida pokluba street vendor aikhoi maphamda soina phamlabasu police na tankhaiduna kaithel phamba ngamdre adubo atai kaithel singdi adumak phamali hiramasigi matang human right commission su wakatpa matamda adumak phammu mari leinaba sarkar gi department singdasu se thakrabane hena khangalakhibalai manipur lengang na thupa matamda sajibu seraubagi yengbiduna hauji phamba phangdana ngayak leitana tankhairiba sigi yengbiduna phamanbiu hainasu makna phongdokhi Masi nataduna street vendor singbu seraubagi yenglaga phamandaba taragadi madugi apapata daita punamak mari leinaba authority na pugadabani hainasu Kiran Balana aroibada phongdokhi kaithel phammi nupi singna haurakliba ngasigi ihowodu Manipur police na yamna fazana control tawbadagi ka henna iranmak tikthokidre adubo police amadi street vendor phambi ima singi maraktagi khara makhaidi umkhatnaba thoki suhairi Makasa tharak poina topa pawmana Inter University Championship ki player khanbagi wathok awangu thaki inquiry committee semduna thijingadabani JNZBO All India Inter University Championship ki wushu gi player khanbagi wathok asi atubu matamda mari lenabasingna tungi haurakliba mahiroi singda sigumlaba wathok tholaktanaba awangba thaki inquiry committee semduna asumba puthokpiduna mara lerambasing matik sabe action lawbiu haina JNZBO की President KS Biren Singhana Kuyek Bidno Tadorokpo Warol Aman Hirakli Warol Sin Makhatana Manipur University की Assistant Director of Sport Wohang Hangladuna Makhatana Hirakibada JNZBO Kaksing Nakal Nam Kaktagi Yenglaga Manipur University Bu Mixatiana Nawonare Haribisi Karama Ground no Director na Asumba tawi hairaga suti manung office kai hairaga karigi dead back tawduna notice thokpa yadi haiba rule leibra notice ta concern college amadi students hablaga makhoi masada phanganabagi daita kanada sinakibagi loinana arma notice report tawranaba haikibasi March 19 gi pung 10 ni aduga Kha Manipur College ki mahiroi sing report tang 19 amadi 19 da tawre hairibasi tang 19 da report tawranaba Tonganba order ama thokpi khibra natragana black tender tawkhrabra hainasu warol sin hanglakli warol sin makha taraduna hai assistant director gi warol amadi pau khangdana college na participate mahiroi singi pocket money matau karam na piribano haikibadu college principal na makhoi do official si amata yawhalakhi balaiti tawutabu Games and Sports Secretary na tang kungo humdu da pirakpa application ki matungina mahiroi singi interesta pikhibani hainasu sengdo oral pikhibale khrabani asi gumlaba aranba thawong kya si awangma thaki committee ama semduna thijinhan biu karigumba Kha Manipur College principal mahiroi masamadi JNZBO na MU bu Mingsa Tiana Honoramabadi Madugi Daita Masana Pujasno, Masidigi Hena Makatana, print and electronic media away Kumtara. Adubashing Basumba Pandam Pangdriba Fawa JNZBO Kaksina, Democratic Webamona, Satragi Organization Singa Kusanaduna. Sanction Viaba Kungjang Sing Sanction Baguloina, Awang Bataki official Sinda, see it hard and walk Lagani Hannes Fundokre. Makasa tarakpoina to pawman Singnaba Loinana Rajya Sabagi MP chatpani Laisemba Sanajaoba Rajya Sabagi MP inning taw Laisemba Sanajaoba Houkhre
ꯁꯛꯇꯤ ꯄꯥꯏꯔꯒ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯆꯠꯄꯅꯤ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯔꯥꯖꯦꯁꯣꯔꯤ ꯄꯥꯂꯥꯃꯔꯨꯞꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯔꯥꯖ꯭य ꯁꯚꯥꯒꯤ MPꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤ 15-16ꯀꯤ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯆꯤꯡꯇꯝꯒꯤ ꯃꯐꯝꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯛꯄꯗ ꯑꯩꯉꯣꯟꯗ ꯄꯋꯥꯔ ꯌꯥꯎꯗꯕꯅ ꯃꯤꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯥꯖ꯭य ꯁꯚꯥꯒꯤ MP ꯑꯃ ꯑꯣꯏꯅ ꯄꯤꯕꯤꯔꯕꯅꯤꯅ ꯆꯍꯤ 2 ꯑꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯏꯁꯨ 10 ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯟꯈꯠꯅꯕ ꯑꯃꯁꯨꯡ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯁꯦꯜꯌꯦꯛꯇ ꯍꯥꯞꯅꯕ ꯃꯅꯤꯄꯨꯔ ꯂꯣꯟꯕꯨ ꯀ꯭ꯂꯥꯁꯤꯛ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯞꯅꯕ ꯇꯣꯉꯥꯟꯕ ꯏꯁꯨ ꯀꯌꯥ ꯄꯨꯈꯠꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯣꯠꯅꯕ ꯀꯌꯥ ꯏꯁꯨꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯅꯤꯁꯨ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯃꯤꯇꯩ ꯆꯍꯤ ꯍꯧꯕꯒꯤ ꯊꯧꯔꯝꯁꯤꯡ ꯈꯪꯍꯜꯂꯛꯂꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯃꯤꯇꯩꯒꯤ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠ ꯑꯦꯄ꯭ꯔꯤꯜ 2ꯗ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯃꯗꯤ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯩꯁꯪꯗ ꯑꯌꯨꯛ ꯄꯨꯡ 4ꯗ ꯏꯔꯥꯠ ꯏꯁꯣꯔ ꯍꯧꯒꯅꯤ ꯑꯌꯨꯛ ꯄꯨꯡ 9 ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯂꯣꯏꯅꯕꯤ ꯅꯣꯡꯊꯣꯝꯕꯝ ꯑꯣꯡꯕꯤ ꯍꯤꯌꯥꯏꯅꯨꯅ ꯏꯃꯥ ꯏꯄꯥꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕꯒ ꯂꯣꯏꯅꯅ ꯆꯦꯡꯕꯤ ꯆꯦꯡꯕꯥ ꯍꯥꯏꯕꯤꯒꯅꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯗꯤꯄꯨꯒꯤ ꯈꯨꯅꯨꯡ ꯏꯁꯩ ꯊꯧꯒꯜ ꯇꯧꯒꯅꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯑꯣꯒ꯭ꯔꯤ ꯍꯪꯒꯦꯜ ꯂꯥꯏꯒꯤ ꯄꯔꯝ ꯀꯥꯏꯗꯅ ꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯆꯣꯡꯒꯅꯤ ꯃꯤꯇꯩꯒꯤ ꯆꯍꯤ ꯍꯧꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯔꯩꯆꯥꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤꯔꯒ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯁꯤꯕꯗꯇꯥ ꯂꯨꯋꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯄꯥꯎ ꯈꯔꯒ ꯃꯌꯥꯝꯅ ꯄꯤꯖꯒꯦ ꯀꯪꯒ꯭ꯔꯦꯁꯅ ꯄꯣꯠꯆꯩ ꯃꯃꯜ ꯍꯦꯟꯒꯠꯄꯒꯤ ꯃꯥꯌꯣꯛꯇ ꯕꯤꯖꯣꯏ ꯆꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯄ ꯃꯔꯨꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯃꯃꯜ ꯃꯥꯄꯜꯂꯛ ꯍꯟꯅ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯔꯃꯤꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯕꯤꯖꯣꯏ ꯆꯣꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯔꯃꯤꯁꯤꯡꯅ ꯊꯥꯎꯒꯤ ꯃꯃꯜ ꯍꯟꯊꯍꯜꯂꯨ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕ ꯌꯥꯔꯣꯏ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡꯈꯥꯡ ꯅꯪꯂꯦ ꯑꯃꯁꯨꯡ BJPꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯈꯨꯗꯛꯇ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯃꯔꯨꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜꯒꯤ ꯃꯃꯜ ꯍꯟꯊꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯈꯤ ꯍꯥꯏꯈꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯌꯥꯎꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯗ BJP ꯁꯔꯀꯥꯔꯅ ꯃꯤꯌꯥꯝꯒꯤ ꯌꯦꯡꯗ꯭ꯔꯦ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯂꯥꯎꯕꯒ ꯂꯣꯏꯅꯅ BJPꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕꯕꯨ ꯁꯧꯒꯠꯄ ꯂꯥꯏꯔꯕꯕꯨ ꯌꯦꯡꯗꯕ ꯁꯔꯀꯥꯔꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ PMꯅ ꯍꯌꯦꯡ ꯆꯍꯤ ꯑꯁꯤꯒꯤ ꯄꯔꯤꯈ꯭ꯌꯥ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯣꯖꯥ ꯂꯥꯈ 15 ꯔꯣꯝꯕꯨ ꯎꯅꯒꯗꯧꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯄꯔꯤꯈ꯭ꯌꯥ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯣꯖꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯂꯣꯏꯅꯅ ꯄꯔꯤꯈ꯭ꯌꯥꯒ ꯆꯠꯆꯥ ꯍꯥꯏꯕ ꯊꯧꯔꯝ ꯑꯃꯗ ꯍꯌꯦꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯗꯜ ꯀꯣꯔꯠ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯣꯖꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯦꯗꯂꯥꯏꯟꯁ ꯑꯣꯏꯅ ꯊꯝꯖꯔꯝꯒꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯋꯥꯔ ꯍꯥꯎꯁꯇ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯄ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯋꯥꯔ ꯍꯥꯎꯁꯇ ꯉꯁꯤ ꯈꯟꯅꯕ ꯍꯧꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯔꯥꯖ꯭ꯌꯒꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯉꯁꯤ ꯚꯥꯔꯠꯇ ꯊꯨꯡꯂꯒꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯔꯥꯖ꯭ꯌꯒꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯉꯁꯤ ꯚꯥꯔꯠꯇ ꯊꯨꯡꯂꯒꯅꯤ ꯃꯍꯥꯛꯅ ꯚꯥꯔꯠꯇ ꯂꯩꯔꯤꯉꯩꯗ ꯔꯥꯖ꯭ꯌꯅ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯣꯡꯆꯠꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯃꯔꯣꯝꯗ ꯔꯥꯖ꯭ꯌꯅ ꯉꯁꯤꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯃꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯔꯝꯂꯒꯅꯤ ꯄꯥꯅꯔꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ